RIMS ta kuki layengba purakpa ana layenga mari lenabasingda polum pohloidabani hospital gi phamung mathakta operation taunanabagi ngaibo oina ngaihaktang phamliba anaba amana doctor amagi makhong sokna khurumbu uki tasengnamakiksu doctor haibasi anaba kayagidi hingnabagi maikei oijariba miyoi kangbu amani makoidadi sembiba mapuga chap manana lauribani mahakpo hinganba natraga senba haibasi doctor gi makhuta leitragasu miyamnadi lei haina launaribani asumna maming leiriba doctor sing miyamgi mafamda masak thokpa phida amam phanglaga leiribani medical ethics ki makada amasung international humanitarian gi law gi matung ina doctor singna anaba singbo kangluk ki miyeng de yengnade laira ina kunba onde masak thiba natraga phajaba haiba ama leite aigi imungi sathina yeknaba oiragasu aigi ipabu hatkiba mahakpu oiragasu mangonda akhakpa mat leitana layengba gi khudongchaba piba haibasi medical ethics ki saruk amani hayeng ayuk thori yanduna halagadaba sibigi chairak pirba miyoi ama kokchi I haiduna numidang aduda hairakpada doctor na mahakpu kokchikpa phananaba hidak pibiribani doctor ga patient ga leinaba mari asi mapaga machaga mamaga machaga leinaba dongna taunai pambai leijadraba anaba kayada lemna hidak langthak phanganbiba amasung yamna nungsina loina biba kayasu aikhoi pumnamakna thengnaribani masi hai haiduna doctor khudingmak miyambu nungsiba ngaktani haibadudi ngamde doctor kharadi patient singbu makhoigi lalonpot oina ui test toba hidak langthak leiba ana layengba hospital da lehenban chingba mayam asidagi chawrba senfam amma phangani haina khanjaba doctor yaudaba nate masigi sumathakta lanai hospital kayada makhoigi hospital adu miyam kananaba lengbani haina laude business oina lobusu yaunaribani mayum da lehen kiba yaraba anabadu fawba noma chonthana hospital da lehelibani pummak singasi doctor khaktan asoiba ohenbadi nate hidak langthak sariba company singna makhoigi hidak langthak sing paksana yonba yananaba doctor singda asobu senfam pinari karigumba matamda foreign tour fawba sinbiri adubo aikhoina khangadabadi maming leiriba doctor kayamarum leiri miyamna pamnaba doctor sing adu sel su halengba leitana tanba thengnei adubo mafam amatada makhoi ka hena nungai yaifaba haibadudi uba phangde kangpokpi district ki konsa kholam sung leilon baifui ani gi lon ba mafam amada khutthoknabagi thokdok ama thokki thokdoktuda kuki macha ahum nongoina panduna soki makoi bi thokdok thokfamdagi lanmi singna lokhotlaga leimakhongda leiba army hospital la laikanaki tungda asokpa sing adu phibam pharaktabadagi makoina ningthijana ngaklaga Regional Institute of Medical Sciences RIMS ta layengnabu puraki kuki macha ahum RIMS ta purakle haibadu anaba layengba lakpa kangpun ubadagi thuna yangna social media da thagatnarakpaga loinana viral orki telaba matamgi manungda maikei kayadagi miyoi kaya marum RIMS ta thomjinaraki koisaunarba miyam aduna kuki singbu khwaidagi tamthiba kangpuni haina launaki handakta nagaki miyoi taruk matuk kaklag hatkibagi thokdok aduna maitei amasung naga singna kuki singbu yamna tamthiba midengda yengnaraki makoibu hospital da puraklag layengba habisi achumba nate haina miyamna launarei wakholol asida RIMS ki hospital ki casualty mamangda mi kaya marum pundun protest tobu urki terrorist kangbu layengba yaroi lanmi gi hospital da oina layeng halo RIMS ki doctor na makhoi uhum layeng lagadi afaba oiroi haibana chingbu wafam kaya marum social media da suphongdok narki masing yamlaba miyamadu tankainanaba police na tear gas sel mangagi mathakta kapki mafamduda sangsilakleba miyam aduga police ka yamna sathina muknabagi thokdok thokki muknaba aduna maram oraga ana layengbi thabok singdi yamna chawna khurau thangba thokki khudakta masing yamlaba security force sing sangsinarki Imphal West District ki SP masamak yauna masing yamlaba police RAF ki team Assam Rifles ki personnel sing CRPF ki nupa amasung nupi ki team sing mathang sangsinartuna security force sing hospital adu pungkoi koisilaga thamki tungda irang adu ningthijan laksin bangamki adubo hospital adu mathau tawriba doctor sing amasung medical staff singti miyamgi tamthirba iho aduna mathau tawbada akiba poklom gadra haibigi chingnaba lei karigi demakta makhoibu layeng libano haiba hangfam thoktabu hang ama hanglakpa taragadi kaidaurakadagi haibagi akiba duna maram oraga kudong chadaba tholakadra haibagi wahang ama lai matang asida panjaning bawfamdi doctor singna akiba tujungba amata yaudana hanagum ana layengbi thabak adum tawba haibasi doctor singi thawdangni medical profession da leiriba singda loina gadaba medical ethics to da yumpham orega anaba natraga asokpa ama layengbada kanglup khaiba yade terrorist su adum layeng nei masina doctor singi sinpham da sokadaba amata leite miyamna hospital da anaba layengba yaroi haibu wafam ama lakpa haibasi khangpham thokpa manipur leingak central force na matam chana khangkidabasi nungaitaba fawi aikhoi maselgi marakta lainariba nungainadabasing asi kokhanaba leingakna tawgadaba mathau ama pangthokpa thintarakpadagi asigumba thodok wathok sing asi thoglakpani haijaningi